National People Party NPP asige atopa member kharana Meitei Sokadaba Wafam khara pukhalapada madugi mayokta wangang lobagidamak NPP Manipur unit ke president Phamdagi Louthorakpa oigani haina hanagi president Yumnam Joykumar na phongdokre Wafamdagi ngasi nauremthong da leiba party sige office da NPP Manipur state unit ke nauna thau pugadaba sing khankiba siga mari lengana pangthokpa paugi mifam amada phongdokhibani mahakna makha taratuna hai NPP Manipur state unit ke nauna thau pugadaba sing khankibagi matangda hanagi thau puriba sing asida karigumba makhalge paw amata pirakhiba leite handa contract ke sangma laglambada party sida high command gi structure leite haina phongdok lamlaga madugi tayona bada satharakliba thong asi yaningde awang nongpoki oiba North East People Party haina mingthon gadaba regional political party ama semnabagidamak handak Delhi gi Constitution Club of India da party sigi national president contract ke sangma yauna party sigi maruoiba myoy singna lauthukiba laikre adubu hiramasigi matangda Manipur state unit asidagi mihut amatada saruk yanaba khangalakibasu laikide awang nongpok apunba regional party haibasida tribal singi oiba haiba wahai ama sijinnariba sisu indigenous haiba wahai asi onthoknabasu taksilamki haina mahakta makhatana phongdukhi